ꯑꯅꯧꯕ ꯆꯍꯤ ꯍꯧꯅꯔꯛꯄꯒꯤ ꯂꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯅꯩ, ꯃꯥꯏꯊꯣꯡ ꯃꯣꯃꯣꯟ ꯅꯣꯛꯅꯩ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯈꯔ ꯈꯤꯠꯃ ꯍꯦꯜꯂꯤ꯫ ꯃꯅꯤ ꯑꯃꯗꯤ ꯁꯥꯃꯨ ꯅꯨꯄꯥ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨꯗ ꯑꯃꯃꯝ ꯊꯧꯗꯨꯅ, ꯃꯆꯤꯟꯗ ꯍꯨꯏ ꯈꯣꯡꯗꯨꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯍꯝꯕꯔ ꯑꯗꯨ ꯊꯧꯔꯗꯨꯅ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ꯫ ꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯈꯨꯜꯒꯤ ꯆꯤꯔꯥꯏ ꯑꯗꯨꯗ ꯂꯩꯕ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯥꯛꯏ꯫ ꯃꯅꯤ ꯑꯃꯗꯤ ꯁꯥꯃꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯤꯅ, "ꯍꯩꯃꯥ, ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯇꯥ ꯁꯥꯃꯨ ꯍꯣꯏ ꯅꯠꯇ꯭ꯔꯅꯦ?" ꯇꯦꯛꯄꯤꯅ, "ꯍꯣꯏ ꯃꯥꯅꯤ, ꯍꯩꯃꯥ, ꯇꯥ ꯃꯅꯤꯁꯨ ꯌꯥꯎꯔꯤꯌꯦ, ꯑꯩ ꯇꯧꯒꯦ ꯉꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯀꯧꯈ꯭ꯔꯦ꯫ ꯆꯥꯎꯕꯤꯅ, "ꯇꯥ ꯁꯥꯃꯨ, ꯑꯝꯇ ꯉꯥꯏꯈꯨꯋꯣ." ꯁꯥꯃꯨ ꯊꯧꯔꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ, "ꯍꯥꯎꯅꯦ ꯆꯥꯎꯕꯤ, ꯑꯩꯈꯣꯏꯕꯨ ꯀꯧꯕ꯭ꯔꯣ?" "ꯇꯥ ꯁꯥꯃꯨ, ꯁꯤꯡꯖꯨ ꯆꯥꯈꯤꯁꯤ ꯂꯥꯎꯗꯅ." ꯃꯅꯤꯅ, "ꯁꯥꯃꯨ, ꯆꯠꯂꯁꯤ, ꯆꯥꯔꯒꯨꯝꯁꯤ, ꯊꯣꯏꯅꯨꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ." ꯁꯥꯃꯨ ꯃꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯂꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯅ, "ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ?" "ꯈꯪꯗꯦ, ꯂꯥꯎ, ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ." ꯁꯥꯃꯨ ꯃꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ, "ꯇꯧꯅꯨꯗ ꯏꯕꯣ, ꯌꯨꯝꯗꯒꯤꯅ ꯊꯧꯅꯥ ꯌꯥꯝꯅ ꯐꯅ ꯉꯥꯏꯍꯥꯛꯇ ꯂꯩꯐꯝ ꯈꯪꯗꯅ ꯂꯥꯛꯑꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ..." ꯃꯅꯤ ꯇꯁꯦꯡꯅ ꯊꯣꯏꯕꯤ ꯈꯣꯏ ꯂꯨꯝꯕ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯤ ꯊꯣꯏꯕꯤ ꯍꯦꯛ ꯎꯔꯕꯗꯤ ꯃꯁꯥ ꯑꯗꯨ ꯃꯔꯥ ꯂꯩꯔꯕ ꯃꯤꯒꯨꯝꯅ ꯍꯦꯛꯇ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨ ꯃꯊꯤ ꯐꯣꯡꯈꯤ꯫ ꯃꯅꯤ ꯑꯃꯗꯤ ꯁꯥꯃꯨꯅ ꯆꯪꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨꯗ ꯇꯦꯛꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣ ꯇꯥ ꯃꯅꯤ, ꯀꯩꯗꯧꯔꯒꯦ ꯂꯥꯛꯇ꯭ꯔꯤꯗꯨꯕꯣ? ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯁꯦꯜ ꯄꯨꯊꯣꯛꯑꯣ ꯍꯥꯏꯔꯣꯏꯌꯦ, ꯂꯦꯝꯅ ꯑꯗꯨꯝ ꯆꯥꯎ ꯂꯥꯛꯑꯣ." ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯇꯦꯛꯄꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯍꯧꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯇꯦꯛꯄꯤꯗꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯤꯛꯏ, ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯌꯥꯛꯏ꯫ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯊꯣꯏꯕꯤꯅ, "ꯀꯩꯅꯣ ꯇꯦꯛꯄꯤ, ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯃꯤꯁꯦ ꯏꯀꯥꯏꯗꯅ ꯆꯪꯉꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ." ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯆꯥꯎꯕꯤꯅ, "ꯅꯪꯅ ꯆꯪꯉꯛꯑꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯄꯥꯈꯠꯄꯤꯔꯤꯅꯤꯅꯦ ꯏꯕꯦꯝꯃ." ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯂꯛꯏ꯫ ꯇꯦꯛꯄꯤꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯁꯥꯃꯨꯅ, "ꯇꯨ, ꯍꯥꯏꯔꯛꯏꯕꯁꯤ ꯇꯥꯗ꯭ꯔꯥ? ꯆꯪꯉꯨꯗ꯭ꯔꯗꯤ ꯁꯦꯜ ꯌꯥꯎꯗꯕ ꯑꯃꯨꯛ ꯃꯥꯟꯈ꯭ꯔꯅꯤ, ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯁꯦල් ꯌꯥꯝꯅ ꯄꯥꯏꯗꯕ ꯄꯥꯈꯪ ꯃꯥꯟꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ." "ꯑꯣ, ꯃꯥꯟꯒꯦ ꯍꯥꯏꯔꯁꯨ ꯃꯥꯟꯖꯔꯁꯅꯨ, ꯑꯩ ꯊꯣꯏꯕꯤ ꯎꯕꯗ ꯏꯁꯥꯁꯦ ꯌꯥꯝ ꯄꯥꯈꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯌꯦꯡꯉꯨ ꯇꯨ, ꯑꯩꯒꯤ ꯀꯝꯂꯥꯛꯁꯦ, ꯇꯨ, ꯀꯝꯂꯥꯛꯁꯦ ꯅꯤꯛꯑꯦ ꯍꯥꯏꯕ." ꯁꯥꯃꯨ ꯃꯅꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯑꯁꯦꯡꯕꯗꯁꯨ ꯃꯅꯤꯒꯤ ꯀꯝꯂꯥꯛ ꯑꯗꯨ ꯅꯤꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯥꯃꯨ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦ, ꯅꯣꯛꯅ, "ꯏꯕꯣ, ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ, ꯃꯤꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕꯁꯨ ꯅꯠꯇꯕꯁꯤꯗ, ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯪꯉꯒꯨꯝꯁꯦꯕ, ꯆꯠꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯁꯥꯃꯨꯕꯨ ꯆꯤꯡꯉꯤ꯫ ꯑꯅꯤ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯇꯥꯕ ꯅꯠꯇꯕꯅꯤꯅ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯇꯦꯛꯄꯤꯅ, "ꯍꯣ, ꯀꯩꯗꯧꯔꯕꯒꯦ ꯆꯪꯉꯛꯇ꯭ꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏ ꯏꯇꯥ ꯊꯣꯏꯕꯤꯁꯨ ꯌꯥꯎꯔꯤꯌꯦ, ꯃꯥꯕꯨꯁꯨ ꯌꯦꯡꯖꯔꯨ ꯂꯥꯛꯑꯣ, ꯁꯦꯜꯁꯨ ꯄꯨꯊꯣꯛꯇꯅ ꯁꯤꯡꯖꯨꯁꯨ ꯆꯥꯔꯨ ꯂꯥꯎ ꯍꯥꯏꯔꯒ." ꯁꯥꯃꯨ ꯆꯤꯡꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯥ ꯐꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯇꯨ, ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏꯁꯤ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯗꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯃꯥꯜꯂꯝꯃꯅꯤ." ꯁꯥꯃꯨꯅ ꯍꯦꯟꯅ ꯁꯃꯗꯣꯟ ꯍꯥꯞꯂꯛꯂꯤ꯫ ꯁꯥꯃꯨ ꯃꯥꯅꯁꯨ ꯇꯦꯛꯄꯤꯕꯨ ꯄꯥꯝꯂꯤꯕꯅꯤ, ꯑꯗꯨꯅ ꯃꯥꯅ ꯍꯦꯟꯅ ꯆꯪꯅꯤꯡꯂꯤꯕꯅꯤ꯫ ꯃꯅꯤꯅ, "ꯅꯪꯅ ꯁꯦꯜ ꯌꯥꯝꯅ ꯌꯥꯎꯕ, ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯒ ꯁꯥꯔꯤꯗꯨꯕꯨ ꯅꯪꯕꯨ ꯁꯦꯜ ꯀꯌꯥ ꯌꯥꯎꯔꯒꯦꯕ? ꯑꯝꯇ ꯌꯦꯡꯒꯦꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯒꯤ ꯐꯨꯔꯤꯈꯥꯎ ꯑꯗꯨꯗ ꯁꯠ ꯍꯨꯝꯖꯤꯟꯗꯨꯅ ꯌꯦꯡꯕꯗ ꯑꯅꯥ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ꯫ "ꯑꯣ, ꯁꯤꯀꯤ ꯑꯅꯥ ꯑꯃꯐꯥꯎ ꯌꯥꯎꯗꯕ ꯅꯪꯅ ꯁꯦල් ꯄꯥꯏꯕ ꯑꯃꯨꯛ ꯁꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯍꯥ?" ꯁꯥꯃꯨꯗꯨ ꯈꯔꯗꯤ ꯏꯀꯥꯏꯔꯞ ꯇꯧꯏ, ꯑꯗꯨꯕꯨ ꯏꯀꯥꯏꯕꯤꯗꯦ ꯃꯥ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ "ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯁꯦල් ꯄꯨꯊꯣꯛꯇꯣꯏꯕ? ꯅꯪꯅ ꯆꯠꯂꯨꯁꯤꯅ ꯍꯧꯔꯒ ꯁꯦꯜꯒꯤ ꯋꯥꯗꯤꯅꯦ, ꯌꯨꯝꯗ ꯗꯃꯥ ꯑꯃ ꯂꯩꯍꯧꯏ ꯏꯕꯨꯡꯉꯣ, ꯆꯠꯇꯨꯝꯗꯁꯤ ꯂꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯝ ꯑꯗꯨ ꯅꯥꯜꯂꯗꯨꯅ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯏ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯑꯗꯨꯗ ಮನಿ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯅ ꯍꯩꯅꯗ꯭ꯔꯦ꯫ ꯁꯥꯃꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯁꯠ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯀꯔꯤ ꯌꯥꯎꯔꯤꯒꯦ? ꯑꯌꯥꯎꯕꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯣ, ꯉꯁꯤꯗꯤ ꯂꯣꯏꯅ ꯆꯥꯊꯔꯗꯧꯅꯤ." ꯁꯥꯃꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯅꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯌꯥꯎꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯀꯣꯟꯅꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯅꯤꯅ, "ꯑꯣ, ꯉꯁꯤꯗꯤ ꯑꯩꯕꯨꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ." ꯃꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯦꯛꯄꯤꯅ, "ꯀꯩꯗꯧꯔꯒꯦ ꯇꯥ ꯃꯅꯤ, ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯂꯥꯏꯒ ꯑꯣꯛꯅꯔꯛꯂꯕ꯭ꯔꯥꯕ?" ꯃꯅꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ, ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ, "ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯦꯛꯄꯤ." ꯑꯍꯜ ꯑꯗꯨꯅ ꯊꯝꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯡꯖꯨ ꯕꯣꯔꯥ, ꯀꯤꯂꯤ ꯆꯅꯥ, ꯆꯉꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫
ꯃꯇꯧ ꯑꯗꯨꯗ ꯃꯅꯤ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯛꯂꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯥꯎꯅ ꯆꯥꯔꯤ ꯃꯅꯤꯗꯤ ꯆꯥꯕꯒ ꯆꯪꯗꯦ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯑꯁꯨꯝ ꯀꯥꯡꯈꯠꯂꯛꯂꯦ ꯆꯥꯎꯕꯤꯅ ꯍꯩꯃꯥ ꯇꯥꯃꯅꯤ ꯅꯃꯥꯏꯗꯨꯕꯨ ꯍꯨꯃꯥꯡ ꯉꯛꯇ ꯉꯥꯏꯔꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯃꯣꯔꯣꯛ ꯌꯥꯝꯅ ꯁꯥꯔꯕ꯭ꯔꯣ ꯁꯥꯃꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯆꯤꯟꯗ ꯁꯥꯏꯔꯗꯨꯅ ꯈꯨꯝꯂꯛꯏ ꯑꯁ ꯀꯩꯁꯨ ꯁꯥꯗꯦ ꯑꯁꯨꯛ ꯍꯥꯎꯕꯁꯤꯗꯤ ꯅꯣꯏꯕꯨ ꯁꯥꯕ꯭ꯔꯅꯦ ꯑꯩꯗꯤ ꯀꯩꯁꯨ ꯁꯥꯗꯦ ꯊꯝꯅꯥ ꯃꯅꯝ ꯑꯁꯤꯅꯦ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯆꯦꯛ ꯃꯣꯛ ꯂꯥꯎꯗꯅ ꯆꯥꯅꯔꯤ ꯊꯣꯏꯕꯤ ꯃꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯁꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯅꯤ ꯁꯦ ꯅꯃꯥꯏꯗꯣ ꯍꯨꯃꯥꯡꯅ ꯂꯣꯏꯔꯤ ꯐꯤꯁꯤꯅ ꯇꯩꯊꯣꯛꯑꯣ ꯃꯅꯤ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ ꯃꯍꯧꯁꯥꯅ ꯈꯔꯒ ꯏꯀꯥꯏ ꯊꯤꯕꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯇꯥꯈ꯭ꯔꯦ ꯃꯅꯤ ꯈꯔ ꯂꯟꯇꯛ ꯇꯧꯅ ꯌꯥꯔꯅꯤꯗ ꯑꯩ ꯔꯨꯃꯥꯟ ꯌꯥꯎꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯈꯥꯎ ꯑꯗꯨꯗ ꯍꯨꯝꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯅꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯦ ꯑꯩꯒꯤꯁꯤꯅ ꯇꯩꯊꯣꯛ ꯃꯅꯤ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯀꯪ ꯀꯣꯠꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯣꯟꯊꯣꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯅꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗꯒ ꯂꯥꯛꯆꯔꯔꯣꯏꯀꯣ ꯏꯃꯥꯗꯤ ꯆꯠꯈꯤꯅꯨ ꯊꯕꯛ ꯉꯥꯏꯍꯥꯛꯇ ꯁꯨꯁꯦꯅ ꯍꯥꯏꯍꯧꯕꯅꯤꯅꯦ ꯃꯅꯤ ꯃꯋꯣꯟ ꯈꯜꯂꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯆꯥꯔꯤꯕ ꯑꯗꯨꯒ ꯃꯥ ꯑꯃꯠꯇ ꯆꯪꯗꯦ ꯃꯌꯥꯝ ꯑꯗꯨ ꯆꯥꯕ ꯂꯣꯏꯁꯤꯟꯅꯔꯛꯂꯦ ꯁꯥꯃꯨꯅ ꯇꯦꯛꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯦꯛꯄꯤ ꯍꯌꯦꯡꯁꯨ ꯅꯣꯏ ꯊꯣꯔꯛꯑꯣ ꯍꯌꯦꯡꯁꯨ ꯑꯩꯈꯣꯏ ꯂꯥꯛꯀꯦꯀꯣ ꯇꯦꯛꯄꯤ ꯁꯤꯡ ꯍꯤꯛ ꯂꯥꯎꯅ ꯅꯣꯛꯂꯛꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯇꯦ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯇꯦꯛꯄꯤ ꯃꯥꯗꯤ ꯁꯥꯃꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯆꯗꯦ ꯃꯅꯤ ꯐꯝꯂꯤꯕꯗꯣ ꯍꯧꯒꯠꯈ꯭ꯔꯦ ꯌꯥꯎꯔꯤꯕ ꯁꯦꯜ ꯑꯗꯨꯅ ꯀꯣꯟꯅꯔꯔꯣꯏ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯇꯔꯪ ꯑꯃꯗ ꯑꯗꯨꯝ ꯂꯩ ꯁꯣꯝꯗꯅ ꯁꯥꯃꯨ ꯇꯦꯛꯄꯤꯒ ꯀꯟꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯊꯣꯏꯕꯤꯗꯨ ꯃꯅꯤ ꯁꯦꯜ ꯌꯥꯎꯔꯝꯂꯔꯣꯏ ꯈꯪꯂꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯨꯔꯦ ꯃꯅꯤ ꯁꯦꯜ ꯑꯗꯨ ꯄꯤꯕ ꯎꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯑꯗꯨꯕꯨ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯤꯅ ꯁꯦꯜ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯖꯟꯅꯩ ꯊꯣꯏꯕꯤꯅ ꯇꯥꯃꯅꯤ ꯄꯤꯔꯨꯔꯅꯨ ꯑꯩꯅ ꯄꯤꯈ꯭ꯔꯕꯅꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯅꯣꯛꯇꯨꯅ ꯆꯠꯈꯤ ꯃꯅꯤ ꯃꯁꯥ ꯑꯗꯨ ꯅꯦ ꯍꯦꯛ ꯇꯥꯏ ꯉꯁꯥꯏ ꯃꯈꯩ ꯐꯨꯟꯀꯠꯇꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯦ ꯍꯦꯛ ꯇꯥꯏ ꯈꯥꯝꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯏꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯏ ꯁꯥꯃꯨ ꯃꯥꯗꯤ ꯃꯅꯤꯅ ꯈꯜꯂꯤꯕ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯎꯗꯅ ꯇꯦꯛꯄꯤꯅ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯈ꯭ꯔꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯁꯛꯂꯛꯏ ꯑꯁ ꯁꯥꯃꯨ ꯅꯪ ꯏꯁꯩꯒ ꯑꯗꯨꯝꯇ ꯁꯛꯂꯛꯀꯅꯨꯗ ꯇꯥꯅꯤꯡꯗꯦꯕ ꯑꯝꯇ ꯆꯠꯂꯣ ꯁꯣꯝꯗ ꯁꯥꯃꯨ ꯆꯞ ꯂꯦꯞꯄꯤ ꯈꯔ ꯁꯨꯛꯊꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ ꯃꯅꯤ ꯅꯪꯅꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯤꯗꯨꯅ ꯏꯔꯥꯡ ꯈꯔ ꯇꯧꯔꯛꯄꯗꯨꯗ ꯍꯔꯥꯎꯗꯅ ꯇꯧꯔꯤꯕ ꯉꯁꯥꯏꯗꯤꯅꯦ ꯑꯩꯗꯤꯅꯦ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯑꯕꯅꯤ ꯁꯥꯃꯨ ꯇꯦꯛꯄꯤꯗ ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯂꯗꯅ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯉꯤ ꯇꯦꯛꯄꯤꯅ ꯀꯩꯗꯧꯔꯕ ꯑꯣ ꯃꯥꯅ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ ꯀꯅꯥꯅ ꯀꯩꯗꯧꯔꯤꯕ ꯑꯣ ꯁꯦꯜ ꯌꯥꯎꯗꯤꯌꯦ ꯅꯪꯅ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯀꯧꯁꯟꯗꯅ ꯅꯪꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯆꯣꯞꯄ ꯅꯪꯒꯗꯧꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯁꯥꯃꯨ ꯍꯧꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯀꯩꯝꯇ ꯆꯥꯗꯅ ꯍꯨꯃꯥꯡꯒ ꯄꯪꯀꯥꯡ ꯀꯥꯡꯉꯛꯏꯗꯨꯕ ꯃꯅꯤ ꯈꯨꯝꯗꯦ ꯁꯥꯃꯨꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯋꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯈꯪꯁꯟꯅꯗꯕꯒꯤ ꯋꯥꯅꯤ ꯁꯥꯃꯨ ꯃꯁꯥꯗꯣ ꯈꯔ ꯆꯪꯁꯤꯜꯂꯒ ꯑꯣꯅꯦ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯣ ꯊꯥ ꯅꯠꯇꯦ ꯈꯪꯉꯕ ꯁꯛꯇ ꯅꯠꯇꯦ ꯃꯤꯀꯧ ꯃꯤꯔꯝ ꯈꯪꯕꯤꯗ ꯍꯥꯏꯅꯔꯤꯕꯅꯤ ꯅꯪ ꯁꯦꯜ ꯌꯥꯎꯔꯝꯂꯔꯣꯏ ꯍꯥꯏꯕꯗꯨꯕꯨ ꯈꯪꯂꯗꯨꯅ ꯃꯥꯅ ꯁꯠꯄꯤꯔꯛꯏꯗꯨ ꯎꯗ꯭ꯔꯣ ꯑꯩꯁꯨ ꯃꯥꯅ ꯄꯤꯔꯛꯀꯅꯤ ꯈꯪꯗꯨꯅ ꯇꯧꯔꯤꯕꯅꯤ ꯁꯥꯃꯨꯅ ꯊꯣꯏꯕꯤꯕꯨ ꯈꯔ ꯊꯒꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯅꯤꯗꯨ ꯈꯔ ꯅꯨꯡꯉꯥꯏꯖꯩ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯅꯤ ꯑꯗꯨꯅ ꯂꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯗꯨꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯍꯧ ꯂꯦꯝꯕꯤꯅ ꯍꯩꯃꯥ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯇꯥꯃꯅꯤ ꯈꯣꯏ ꯅꯠꯇ꯭ꯔꯅꯦ ꯁꯅꯥꯅ ꯃꯥꯅꯦ ꯇꯥꯃꯅꯤꯒ ꯇꯥ ꯁꯥꯃꯨꯒꯅꯤ ꯃꯈꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯗꯤ ꯉꯁꯥꯏꯅ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯊꯠꯆꯤꯜꯂꯝꯒꯗꯕꯅꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥ ꯍꯥꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯥꯎꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯍꯥꯏꯅꯔꯤꯕꯅꯤ ꯁꯅꯥꯅ ꯑꯗꯣ ꯂꯦꯝꯕꯤ ꯃꯈꯣꯏꯅ ꯆꯠꯂꯨꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯤꯖꯥꯠꯅꯣ ꯂꯦꯝꯕꯤꯅ ꯑꯩꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯑꯃ ꯑꯣꯏꯔꯝꯅꯤꯀꯣ ꯏꯁ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯅꯣꯛꯆꯩ ꯁꯅꯥꯅ ꯑꯣꯏꯔꯝꯃꯅꯤ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯈꯥ ꯊꯪꯕꯒꯤ ꯊꯣꯏꯕꯤ ꯂꯨꯝꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯇꯥꯏꯗ
ꯂꯦꯝꯕꯤ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯍꯟꯖꯤꯟꯗꯨꯅ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯊꯣꯏꯕꯤꯕ ꯅꯉꯣꯟꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯁꯅꯥ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯅ ꯊꯧꯒꯤ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯣ ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯂꯝꯂꯅꯤ ꯑꯗꯨꯅꯅꯤ ꯍꯥꯏꯅꯔꯤꯗꯣ ꯂꯦꯝꯕꯤ ꯑꯋꯣꯏ ꯇꯥꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯐꯩ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤꯅꯦ ꯍꯌꯦꯡꯁꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯂꯦꯝꯕꯤ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯊꯗꯨꯅ ꯁꯅꯥ ꯅꯪꯁꯨ ꯍꯌꯦꯡꯗꯤ ꯉꯟꯅ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯇꯥꯃꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯁꯦꯕ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯉꯥꯡꯉꯛꯀꯅꯤꯕ ꯀꯣ ꯂꯦꯝꯕꯤ ꯁꯅꯥꯅ ꯋꯥ ꯈꯨꯝꯕꯒ ꯅꯪꯗꯦ ꯁꯥꯎꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯁꯅꯥ ꯃꯊꯟꯇ ꯁꯣꯟꯖꯍꯧꯏ ꯍꯥꯍꯥ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯣꯏꯗ ꯃꯥꯅ ꯇꯥꯃꯅꯤ ꯍꯦꯛ ꯐꯥꯖꯔꯁꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯥ ꯁꯥꯃꯨꯁꯦ ꯍꯦꯛꯇ ꯐꯥꯕ ꯍꯥꯏꯕꯗꯨꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯨꯄꯥ ꯁꯣꯏꯗꯅ ꯐꯪꯗꯅ ꯂꯩꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯃꯅꯤ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯧ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯧꯊꯣꯔꯛꯏ ꯏꯃꯥ ꯏꯃꯥ ꯔꯥꯙꯦ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯇꯥꯍꯥ ꯇꯥꯍꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯏ ꯃꯅꯤ ꯃꯃꯥꯕꯨ ꯑꯃꯨꯛ ꯎꯕꯗ ꯏꯃꯥ ꯄꯥꯕꯗꯤ ꯑꯩ ꯂꯧꯗꯣ ꯏꯁꯤꯡ ꯈꯔ ꯌꯦꯡꯁꯤꯜꯂꯨꯒꯦ ꯏꯁꯤꯡ ꯂꯩꯔꯝꯂꯕꯗꯤ ꯈꯔꯁꯨ ꯄꯥꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯇꯧꯔꯒꯦ ꯄꯥꯕꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯂꯨꯔꯅꯨꯅ ꯈꯔ ꯍꯥꯏꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯅꯪ ꯄꯥꯕꯁꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯜꯂꯝꯃꯨꯀꯣ ꯏꯃꯥꯒꯤ ꯀꯥꯡꯁꯣꯏ ꯑꯍꯥꯎꯕꯗꯣ ꯊꯣꯡꯉꯝꯃꯣꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯔꯦꯡꯖꯨꯝꯗ ꯌꯣꯄꯥꯛ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯔꯥꯙꯦ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯍꯧꯏ ꯃꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯕ ꯃꯆꯥꯅꯤ ꯃꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯃꯗ ꯅꯣꯡꯃꯇ ꯂꯥꯟꯗꯦ ꯕꯦꯕꯥꯔ ꯂꯝꯆꯠ ꯐꯖꯕꯗ ꯃꯔꯝ ꯃꯣꯛꯄꯗ ꯃꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯗ ꯌꯥꯝꯅ ꯁꯔꯨꯛ ꯌꯥꯖꯩ ꯊꯝꯕꯧ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯙꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯝꯕꯧꯅ ꯍꯩ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯎꯗꯦꯅꯦꯍꯦ ꯑꯌꯨꯛꯁꯤꯗ ꯃꯥꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯔꯣ ꯔꯥꯙꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯍꯧꯒꯠꯈ꯭ꯔꯦ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯅꯤ ꯃꯥꯏ ꯄꯥꯕꯨꯡꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯠꯄꯤꯔꯨꯔꯅꯨ ꯅꯆꯥꯅꯨꯄꯥꯅ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯊꯝꯕꯧ ꯄꯥꯈꯨꯝ ꯑꯗꯨꯗ ꯍꯔꯥꯎꯖꯩ ꯃꯆꯥꯅ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯎꯁꯤꯜꯂꯛꯄ ꯑꯁꯤꯗ ꯊꯝꯕꯧ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯔꯤꯁꯤꯗꯤ ꯂꯩꯀꯥꯏꯗ ꯃꯔꯝ ꯃꯣꯛꯄꯗ ꯊꯝꯕꯧꯒꯤ ꯃꯆꯥ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯅꯤꯗ ꯃꯅꯤꯅꯤ ꯔꯥꯙꯦ ꯈꯨꯝꯗꯦ ꯃꯉꯛ ꯑꯗꯨ ꯏꯜꯂꯤ ꯇꯧꯖꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯝꯕꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯊꯝꯕꯧ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯑꯩꯅ ꯁꯦꯝꯖꯕ ꯋꯥꯍꯩ ꯑꯁꯤꯗ ꯔꯥꯙꯦ ꯈꯨꯝꯅꯤꯡꯂꯛꯂꯦ ꯑꯣ ꯃꯥꯅꯦ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯆꯥꯅ ꯐꯕ ꯍꯥꯏꯕꯁꯦ ꯃꯃꯥꯅꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯀꯦꯅꯕꯒꯨꯝ ꯑꯣꯏꯅꯕꯒꯨꯝ ꯑꯋꯥꯏ ꯑꯀꯨꯝ ꯇꯧꯅꯗꯨꯅ ꯉꯥꯡꯅꯩ ꯁꯅꯥ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯦꯝꯕꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯔꯥꯁꯤ ꯌꯥꯎꯗꯕ ꯃꯃꯥꯏ ꯑꯗꯨ ꯐꯖꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯀꯦ ꯁꯦꯝꯂꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯅ ꯑꯣ ꯐꯖꯔꯦ ꯈꯔ ꯀꯦꯔꯗꯤ ꯌꯥꯔꯦ ꯅꯃꯥꯏꯗꯣ ꯈꯦꯠꯄ ꯌꯥꯔꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯦꯔꯗꯨ ꯐꯥꯎ ꯐꯖꯧ ꯌꯥꯗꯦꯕ ꯂꯦꯝꯕꯤ ꯉꯁꯥꯏꯗꯒꯤ ꯍꯣꯠꯅꯖꯔꯤꯕ ꯑꯗꯣ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯍꯦꯛ ꯃꯥꯡꯈꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯅꯁꯝꯅꯤꯅ ꯇꯨꯔꯨ ꯇꯨꯔꯨ ꯍꯦꯛ ꯈꯣꯏꯔꯗꯅ ꯏꯐꯥ ꯍꯦꯛ ꯐꯥꯔꯒ ꯗꯨꯔꯒꯥ ꯍꯦꯛ ꯃꯥꯟꯒꯩ ꯁꯅꯥꯅ ꯑꯩꯅ ꯗꯨꯔꯒꯥ ꯃꯥꯜꯂꯕꯗꯤ ꯅꯪꯅ ꯂꯪꯀꯥꯒꯤ ꯍꯤꯡꯆꯥꯕꯤ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯑꯅꯤꯗꯣ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ ꯑꯅꯤ ꯑꯁꯤ ꯎꯅꯕ ꯌꯥꯗꯦ ꯍꯦꯛꯇ ꯂꯥꯎꯅꯩ ꯎꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯊꯤꯅꯩ ꯑꯌꯥꯛꯄ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯅꯤꯒ ꯁꯥꯃꯨꯒ ꯂꯥꯛꯄ ꯉꯥꯏꯔꯤ ꯉꯁꯥꯏ ꯃꯃꯥꯏꯗ ꯇꯩꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯐꯥꯎꯕ ꯑꯌꯥꯝꯕ ꯁꯔꯨꯛ ꯆꯥꯝꯊꯔꯛꯂꯦ ꯃꯗꯨ ꯐꯥꯎꯕ ꯑꯅꯤꯗꯨ ꯂꯥꯛꯇꯦ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯈ꯭ꯔꯦꯍꯦ ꯅꯨꯡꯁꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯉꯁꯤꯅ ꯈꯤꯠ ꯍꯦꯜꯂꯤ ꯂꯦꯝꯕꯤꯅ ꯈꯔꯗꯤ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯅꯨꯄꯥ ꯐꯪꯒꯦ ꯍꯥꯏꯔꯗꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯅꯨꯄꯥ ꯐꯪꯅꯅꯕ ꯍꯣꯠꯅꯕꯁꯦ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯑꯁꯨꯝꯅ ꯇꯧꯅꯕ ꯖꯥꯠꯂꯥ ꯂꯦꯝꯕꯤ ꯃꯃꯥꯏꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨꯅ ꯇꯩꯈꯤꯕ ꯃꯐꯝ ꯑꯗꯨ ꯈꯔ ꯈꯔꯁꯨ ꯀꯣꯛꯊꯔꯛꯇꯨꯅ ꯆꯦꯟꯊꯔꯛꯄꯗꯨ ꯎꯕꯗ ꯁꯅꯥꯅ ꯍꯩꯃꯥ ꯂꯦꯝꯕꯤ ꯅꯪꯅ ꯉꯁꯥꯏ ꯇꯩꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯆꯦꯟꯊꯔꯛꯇꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯀꯣꯛꯊꯔꯛꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯦꯝꯕꯤ ꯃꯇꯧ ꯑꯗꯨ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯄꯥꯈꯠꯅ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯁꯅꯥ
ꯅꯪꯕꯣꯝꯇ ꯌꯦꯡꯉꯨ ꯂꯥꯎꯃꯦ ꯇꯥꯃꯅꯤ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦꯕ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯀꯣꯛꯊꯣꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯔꯛꯂꯤ ꯂꯦꯝꯕꯤꯅ ꯂꯦꯞꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯄ ꯅꯠꯇꯦ ꯃꯅꯤ ꯃꯥꯇꯕꯨ ꯂꯥꯛꯄ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯅꯤ ꯂꯥꯛꯄ ꯎꯕꯗ ꯂꯦꯝꯕꯤꯅ ꯁꯅꯥ ꯌꯥꯗ꯭ꯔꯤꯕꯣ ꯇꯥꯃꯅꯤ ꯂꯥꯛꯑꯦꯃꯦ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯕ ꯑꯅꯤꯗꯨ ꯇꯥꯍꯥ ꯇꯥꯍꯥ ꯇꯧꯔꯤ ꯃꯅꯤ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯂꯦꯝꯕꯤ ꯃꯅꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯏꯀꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯁꯜꯂꯨꯔꯦ ꯃꯅꯤꯅ ꯑꯦ ꯇꯨꯕ ꯇꯥꯔꯦꯅꯦ ꯂꯦꯝꯕꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯅꯃꯤꯠꯀꯥꯗꯨꯕꯨ ꯑꯝꯇ ꯎꯗ꯭ꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯂꯦꯝꯕꯤ ꯏꯀꯥꯏꯕꯤꯗꯤ ꯅꯣꯡꯃꯩ ꯅꯣꯡꯃꯤ ꯔꯥꯁꯤ ꯌꯥꯎꯗꯕ ꯃꯃꯥꯏ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯈꯔ ꯀꯦꯔꯞꯅ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯅꯤ ꯂꯦꯝꯕꯤ ꯃꯈꯥ ꯇꯥꯗꯦ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯕ ꯁꯥꯔꯤ ꯃꯅꯤ ꯋꯥ ꯍꯥꯏꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯂꯦꯝꯕꯤꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯃꯅꯤꯅ ꯀꯔꯤꯅꯣ ꯂꯦꯝꯕꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ ꯍꯥꯏꯔꯣꯅꯦ ꯇꯥꯃꯅꯤ ꯑꯁꯤ ꯈꯛꯇ ꯍꯥꯏ ꯃꯈꯥ ꯇꯥꯗꯦ ꯃꯅꯤ ꯏꯉꯥꯎ ꯉꯥꯎꯏ ꯃꯇꯧ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯃꯅꯤ ꯑꯗꯨꯕꯨꯔꯣ ꯇꯥꯃꯅꯤꯁꯦ ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯇꯁ ꯁꯤ ꯑꯣꯏꯗꯤ ꯐꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕꯤ ꯃꯈꯣꯡ ꯈꯣꯡꯕꯤ ꯑꯗꯨ ꯂꯩꯄꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯅꯩꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯦꯝꯕꯤꯗ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯅꯤꯡꯂꯛꯇ꯭ꯔꯦ ꯔꯥꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯃꯃꯥꯏ ꯑꯗꯨ ꯃꯅꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯃꯅꯤ ꯏꯉꯥꯎ ꯉꯥꯎꯅ ꯀꯩꯅꯣꯗ ꯁꯅꯥ ꯑꯣꯟꯊꯣꯛꯄ ꯃꯅꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯥꯏꯅ ꯊꯤꯔꯕꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅꯤ ꯉꯁꯤꯗꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤ ꯃꯅꯤ ꯈꯣꯡꯊꯥꯡ ꯈꯔ ꯀꯟꯈꯠꯅ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯗꯨꯅ ꯆꯠꯄꯅꯤ ꯃꯅꯤꯡꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯌꯥꯜꯂꯛꯏ ꯃꯅꯤꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯥꯇꯣꯟ ꯏꯐꯟ ꯐꯟꯅ ꯃꯃꯥꯏꯗ ꯃꯆꯦꯠ ꯃꯆꯦꯠ ꯂꯥꯡꯂꯤꯕ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯗꯨꯗ ꯃꯅꯤꯅ ꯑꯁ ꯑꯩꯗꯤ ꯂꯦꯝꯕꯤ ꯀꯔꯤ ꯅꯨꯃꯤꯠ ꯅꯣꯏꯕꯣ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ ꯑꯩ ꯆꯠꯀꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯈꯔ ꯑꯃꯨꯛ ꯏꯜꯂꯤ ꯂꯦꯝꯕꯤꯁꯨ ꯌꯥꯅꯗꯨꯅ ꯑꯗꯨꯝ ꯂꯩ ꯇꯥꯃꯅꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯇꯥꯃꯅꯤ ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯁꯦꯜꯒ ꯑꯝꯇ ꯇꯥꯟꯗ꯭ꯔꯕꯅꯤ ꯂꯦꯝꯕꯤ ꯑꯩꯗꯤ ꯅꯈꯣꯏꯁꯦ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯏꯆꯦꯗꯧꯅ ꯈꯜꯂꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯜꯍꯩꯗꯦ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯒꯅꯨꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩ ꯆꯪꯉꯣ ꯆꯠꯂꯣ ꯌꯨꯝꯗ ꯂꯦꯝꯕꯤ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯑꯗꯣ ꯇꯥꯃꯅꯤ ꯃꯤꯅ ꯍꯥꯏꯅꯕꯗ ꯇꯥꯃꯅꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯁꯦ ꯃꯈꯥ ꯊꯪꯕꯒꯤ ꯊꯣꯏꯕꯤ ꯂꯨꯝꯕ ꯆꯠꯂꯤꯅꯦ ꯍꯥꯏꯔꯤꯁꯦ ꯁꯤ ꯆꯨꯝꯕ꯭ꯔꯥꯕ ꯃꯤꯅ ꯍꯥꯏꯅꯔꯕꯗꯤ ꯆꯨꯝꯃꯝꯃꯅꯤ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤꯕꯅꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯆꯠꯂꯒꯦꯀꯣ ꯃꯅꯤꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯊꯔꯛꯄꯗ ꯂꯦꯝꯕꯤ ꯏꯀꯥꯏꯔꯦ ꯍꯟꯗꯛꯇꯤ ꯃꯥꯅ ꯌꯥꯜꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯕꯨ ꯆꯠꯍꯟꯈ꯭ꯔꯦ ꯂꯦꯝꯕꯤ ꯁꯨꯠ ꯀꯞꯄ ꯍꯧꯔꯛꯏ ꯁꯅꯥ ꯆꯪꯁꯤꯟꯗꯨꯅ ꯍꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯀꯞꯄꯤꯗꯨꯕꯣ ꯃꯤꯅ ꯎꯔꯒ ꯅꯨꯄꯥ ꯐꯪꯗꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯃꯥꯏꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯣꯛꯊꯔꯛꯑꯦꯕ ꯂꯦꯝꯕꯤ ꯀꯞꯅ ꯑꯩ ꯇꯥꯃꯅꯤꯗ ꯁꯣꯏꯗꯅ ꯂꯩꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯁꯣꯏꯗꯅ ꯂꯩꯅꯤꯕ ꯅꯪꯅ ꯑꯩ ꯂꯧꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯈꯪꯅꯤꯕ ꯃꯥ ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯗꯨꯝ ꯆꯦꯟꯅꯤꯕ ꯃꯥ ꯆꯦꯟꯕ ꯀꯥꯏꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯅꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯅꯥꯅ ꯀꯔꯤꯕ ꯆꯦꯟꯗꯣꯔꯤꯕ ꯅꯪꯅ ꯂꯦꯝꯕꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯏꯕꯦꯝꯃ ꯂꯧꯕꯤꯌꯨ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯩ ꯈꯪꯉꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯁꯛꯇꯣ ꯉꯁꯤꯅ ꯍꯦꯟꯅ ꯊꯤꯖꯤꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩ ꯐꯥꯎ ꯀꯤꯔꯤ ꯂꯥꯛꯑꯣ ꯁꯅꯥ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯇꯞꯅ ꯏꯟꯅꯔꯛꯏ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯁꯣꯛꯀꯗꯕꯒꯤ ꯃꯀꯦ ꯁꯦꯝꯅꯗꯨꯅ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯂꯤ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯦ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯊꯣꯏꯕꯤꯒꯤ ꯀꯥꯡꯕꯨꯁꯨ ꯍꯦꯛ ꯊꯦꯡꯅꯔꯦ ꯂꯦꯝꯕꯤꯅ ꯃꯨꯔꯤꯕ ꯀꯨꯆꯨ ꯑꯗꯨꯒ ꯏꯆꯥꯟ ꯆꯥꯟꯅꯗꯅ ꯉꯥꯡꯁꯪ ꯉꯥꯟꯕ ꯐꯨꯔꯤꯠ ꯑꯃꯒ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯐꯅꯦꯛ ꯑꯃꯒ ꯃꯨꯔꯤꯕ ꯀꯨꯆꯨ ꯑꯗꯨꯒ ꯀꯦꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯊꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯆꯥꯟꯅꯕꯅꯤ ꯃꯤ ꯍꯥꯏꯕꯁꯤ ꯊꯤꯔꯁꯨ ꯄꯛꯆꯅ ꯌꯥꯝꯅ ꯆꯨꯅꯅ ꯃꯑꯣꯡ ꯇꯥꯅ ꯊꯤꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅꯤ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯂꯦꯝꯕꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯈꯔ ꯃꯨꯔꯒ ꯔꯥꯁꯤ ꯌꯥꯎꯗꯕ ꯑꯗꯨꯇꯅꯤ ꯃꯥꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯇꯦꯛꯄꯤꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯂꯦꯝꯕꯤ ꯁꯅꯥ ꯅꯠꯇ꯭ꯔꯣꯅꯦ ꯃꯌꯥꯝ ꯑꯗꯨ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯅꯩ ꯃꯈꯣꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯥꯏꯗꯦ ꯀꯔꯤꯁꯨ ꯇꯦꯛꯄꯤꯅ ꯑꯁ ꯂꯦꯝꯕꯤꯒꯤ ꯈꯨꯊꯤ ꯑꯁꯤꯒ ꯐꯅꯦꯛ ꯃꯆꯨꯁꯤꯒ ꯍꯪꯒꯄꯥꯜꯒ ꯁꯦꯠꯂꯤ ꯑꯩꯕꯨꯗꯤ ꯉꯝꯖꯔꯔꯣꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯊꯣꯔꯛꯏ
ꯃꯈꯣꯏꯅ ꯅꯣꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯂꯦꯝꯕꯤ ꯈꯪꯏ꯫ ꯂꯦꯝꯕꯤ ꯈꯔꯗꯤ ꯁꯥꯎꯅꯤꯡꯂꯤ꯫ ꯊꯣꯏꯕꯤꯅ ꯍꯩꯇꯦꯛꯄꯤ ꯇꯞꯅ ꯅꯣꯛꯎ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯇꯥꯔꯣꯏꯍꯦ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏ ꯅꯣꯛꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯅꯣꯛꯂꯛꯏ꯫ ꯇꯦꯛꯄꯤꯗꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯄꯨꯛꯅꯨꯡꯗ ꯋꯥ ꯊꯝꯕꯁꯨ ꯍꯩꯇꯦ꯫ ꯍꯥꯏꯅꯤꯡꯕꯗꯨ ꯍꯦꯛꯇ ꯍꯥꯏꯕꯅꯤ꯫ ꯂꯦꯝꯕꯤꯅ ꯁꯅꯥ ꯃꯈꯣꯏꯅ ꯅꯣꯛꯏꯁꯦ ꯑꯩꯈꯣꯏꯗꯅꯤ ꯈꯟꯅꯔꯨꯁꯤ ꯂꯥꯎ꯫ ꯀꯩꯅꯣꯍꯦ ꯅꯪꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯅꯠꯇꯦ ꯑꯩꯈꯣꯏꯗꯅꯤ ꯑꯩ ꯈꯪꯏ꯫ ꯃꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯇꯦꯛꯄꯤ ꯍꯥꯏꯕꯤꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯃꯁꯝ ꯑꯁꯤ ꯐꯣꯏꯇꯠꯀꯦ ꯉꯁꯤꯗꯤ ꯃꯥꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯂꯦꯝꯕꯤ ꯁꯥꯎꯅ ꯇꯦꯛꯄꯤ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯁꯅꯥꯅ ꯈꯥꯝꯕꯒ ꯌꯥꯗꯦ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯍꯩꯇꯦꯛꯄꯤ ꯅꯪꯅ ꯅꯣꯛꯏꯕꯗꯨ ꯀꯅꯥꯗꯅꯣ? ꯂꯦꯝꯕꯤ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯈꯣꯡꯂꯛꯄ ꯃꯈꯣꯜ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯉꯛꯅ ꯌꯦꯡꯊꯣꯛꯅꯔꯛꯏ꯫ ꯇꯦꯛꯄꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯄꯤꯛꯆꯩ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ꯫ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯣꯛꯄꯒꯁꯤ ꯌꯥꯗ꯭ꯔꯕꯣ? ꯅꯪꯉꯣꯟꯗ ꯅꯣꯛꯆꯕ ꯅꯠꯆꯗꯕꯗꯣ꯫ ꯂꯦꯝꯕꯤ ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯟꯗꯨꯅ ꯇꯦꯛꯄꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯈꯪꯉꯕ ꯅꯊꯧ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤ ꯅꯣꯛꯅꯔꯤꯕꯅꯤꯅꯦ ꯍꯥ? ꯈꯪꯉꯗꯤ ꯐꯔꯦ ꯀꯩꯅꯣ ꯅꯣꯛꯄ ꯇꯥꯕꯅꯤ ꯈꯨꯠꯊꯤ ꯂꯥꯛꯊꯤꯗꯨꯒ ꯇꯧꯔꯤꯕ ꯅꯇꯧ ꯑꯗꯨꯒ꯫ ꯑꯗꯨꯒꯤꯅꯤ ꯅꯣꯛꯏꯗꯣ ꯏꯕꯦꯝꯃ ꯁꯥꯎꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯂꯦꯝꯕꯤ ꯇꯦꯛꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯈꯣꯏꯗꯧ ꯊꯤꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯑꯅꯤ ꯑꯁꯤ ꯈꯟꯅꯔꯛꯂꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯊꯣꯏꯕꯤꯅ ꯇꯦꯛꯄꯤ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯎ ꯃꯤꯅ ꯂꯣꯏꯅ ꯌꯦꯡꯅꯔꯛꯄ ꯇꯥꯔꯤ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯂꯥꯎ꯫ ꯂꯦꯝꯕꯤ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕ ꯑꯗꯨ ꯊꯣꯏꯕꯤ ꯃꯥꯕꯨꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯂꯦꯝꯕꯤ ꯃꯉꯣꯟꯗ ꯎꯁꯤꯠꯇꯕ ꯅꯥꯆꯦꯛꯇ ꯌꯩꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯁꯥ ꯑꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ ꯊꯣꯏꯕꯤ ꯅꯪꯁꯨꯅꯤ ꯃꯨꯂꯤ ꯌꯥꯝ ꯉꯝꯃꯤꯁꯦ꯫ ꯊꯣꯏꯕꯤ ꯈꯨꯝꯕꯒ ꯅꯪꯗꯦ꯫ ꯇꯦꯛꯄꯤꯅ ꯂꯦꯝꯕꯤꯒꯤ ꯃꯥꯡꯗ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯕ? ꯍꯥ ꯊꯣꯏꯕꯤꯅ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯊꯧꯅꯥ ꯐꯩ ꯃꯇꯤꯛ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ꯫ ꯇꯁꯦꯡꯅ ꯑꯅꯤꯗꯨ ꯌꯦꯡꯅꯕꯗꯗꯤ ꯁꯥꯃꯨ ꯑꯃꯒ ꯍꯨꯏ ꯑꯃꯒ ꯂꯩꯃꯤꯟꯅꯕꯒꯨꯝꯕꯅꯤ꯫ ꯁꯅꯥ ꯈꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯕꯨ ꯈꯥꯝꯕ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤ ꯆꯤꯡꯕꯒ ꯆꯪꯗꯦ꯫ ꯂꯦꯝꯕꯤꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯇꯦꯛꯄꯤꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯈ꯭ꯔꯦ꯫ ꯇꯦꯛꯄꯤ ꯃꯥꯁꯨ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯂꯦꯝꯕꯤꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯤ꯫ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯐꯨꯅꯔꯛꯏ꯫ ꯇꯦꯛꯄꯤ ꯃꯥꯁꯨ ꯍꯟꯗꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯑꯃꯠꯇ ꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯆꯥꯎꯕꯤꯅ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯛꯑꯣ ꯂꯥꯛꯑꯣꯕ ꯏꯁꯤꯡ ꯍꯩꯖꯤꯟꯁꯤ ꯑꯅꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ꯫ ꯊꯣꯏꯕꯤ ꯆꯦꯟꯈꯤꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯆꯥꯎꯕꯤꯗ ꯄꯤ꯫ ꯑꯅꯤ ꯑꯗꯨ ꯁꯨꯡꯍꯟꯍꯟꯅꯗ꯭ꯔꯦ꯫ ꯆꯥꯎꯕꯤꯅ ꯅꯈꯣꯏ ꯑꯅꯤ ꯇꯣꯛꯑꯣ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯑꯗꯨ ꯑꯣꯏꯔꯗꯤꯀꯣ ꯐꯩ ꯍꯥꯏꯁꯤꯅꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯑꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯔ ꯍꯩꯊꯔꯛꯂꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯍꯟꯅꯗꯦ꯫ ꯈꯟꯅꯕ ꯌꯥꯕ ꯈꯠꯅꯔꯒ ꯋꯥꯔ ꯃꯥꯜꯂꯦ ꯑꯅꯤꯗꯨ ꯇꯣꯛꯅꯈ꯭ꯔꯦ꯫ ꯇꯦꯛꯄꯤꯅ ꯈꯣꯠꯄꯒꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯏ ꯈꯔ ꯊꯣꯛꯂꯤ꯫ ꯁꯅꯥꯅ ꯑꯌꯥ ꯏ ꯊꯣꯛꯑꯦ꯫ ꯇꯦꯛꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯦꯛꯄꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯃꯤꯕꯨ ꯁꯨꯃꯥꯏꯅ ꯈꯟꯅꯕ ꯍꯧꯅꯕ꯭ꯔꯣ? ꯏꯄꯤꯛ ꯍꯦꯛꯄꯤꯈꯩ ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤ꯫ ꯀꯔꯤ? ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯅꯁꯝꯗꯣ ꯐꯣꯏꯗꯠꯂꯨꯔꯣ? ꯅꯁꯛ ꯈꯨꯊꯤꯁꯤꯡꯗꯨꯒ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤꯁꯤꯡꯁꯤꯗꯤ꯫ ꯁꯅꯥ ꯋꯥꯍꯩꯗꯨꯗ ꯇꯤꯡ ꯂꯥꯎꯏ꯫ ꯍꯦ ꯑꯗꯨꯒꯗꯤ ꯍꯥꯏꯔꯛꯀꯅꯣ꯫ ꯅꯪꯗꯤ ꯀꯅꯥꯅ ꯄꯥꯝꯕꯤꯔꯗꯅ? ꯅꯣꯏꯅꯈꯩ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ꯫ ꯇꯦꯛꯄꯤ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯨꯜꯂꯤꯔꯣ? ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥ ꯃꯅꯤꯒ ꯇꯥ ꯁꯥꯃꯨꯒ ꯂꯥꯛꯑꯅꯤ꯫ ꯌꯦꯡꯖꯈꯨꯑꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯕꯗꯣ꯫ ꯃꯤꯡꯃꯛꯅ ꯂꯦꯝꯕꯤ ꯁꯅꯥ ꯌꯥꯝꯅꯕꯨ ꯆꯥꯟꯅꯅ ꯇꯤꯟꯅꯔꯤꯌꯦ꯫ ꯂꯦꯝꯅ ꯃꯔꯣꯜ ꯑꯃ ꯂꯦꯝꯗ꯭ꯔꯤꯕ꯫ ꯂꯦꯝꯕꯤ ꯈꯣꯏꯅ ꯃꯅꯤꯕꯨ ꯇꯥꯟꯅꯩ꯫ ꯃꯍꯥꯛꯄꯨ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯦꯛꯄꯤꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯉꯩ ꯑꯗꯨꯗ ꯁꯥꯃꯨ ꯃꯅꯤ ꯁꯥꯏꯀꯜ ꯑꯃꯃꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯇꯦꯛꯄꯤꯅ ꯇꯨ ꯑꯥꯗ ꯂꯥꯛꯑꯦ ꯌꯦꯡꯖꯧ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤꯅꯦ ꯅꯣꯏꯒꯨꯝꯕ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯗꯣ ꯅꯠꯇꯤ ꯈꯪꯉꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯅ ꯁꯥꯃꯨ ꯈꯣꯏꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯂꯦꯝꯕꯤꯒ ꯁꯅꯥꯒꯗꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯁꯥꯎꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯁꯥꯃꯨꯅ ꯂꯦꯝꯕꯤ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯏ ꯊꯣꯛꯑꯦꯅꯦ ꯅꯪꯕꯨ ꯇꯨꯔꯨꯔꯕꯣ? ꯁꯅꯥ ꯁꯥꯎꯅ ꯅꯣꯏꯅ ꯊꯤꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗ ꯊꯣꯡꯒꯥꯏꯔꯝꯂꯒ ꯂꯥꯛꯏ꯫ ꯃꯊꯥ ꯑꯃꯅꯤꯅꯦ ꯃꯁꯤ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ꯫ ꯃꯅꯤꯅ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯑꯥꯗ ꯂꯩ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯃꯣꯏꯗ ꯍꯪꯉꯨꯔꯁꯤ ꯂꯥꯎ꯫
nupa amunabay khanaba oiramdana amu Samu mani thoibi khoi tamna changsilakle somdana lembina Sana ai thamoi se chakpane yadre tamani khoi se awai ta khai moigi manakta lai male ibema nangsu yari nabaga amta khangda male migi masamdu bo hekta phoiruine ai thamoi se phathaba ngamjri khangni ngasidi ai tamani de soidana chelani kamai chendori ba nupana su yadana yum yoraga ta khoidum khoida haurura seba makhoi gi sel khara pise horen tamani na halakpada thatlaga ai namdana jengkhige ba ani du sarau sina duna halakli tasengna lembi mani bu nushibada ngauri yade haiba asida khara khit heli haibaduni samu tekpi khoi gi manakta prap jangsin duna yamna khangningna tekpia nakhoi lembi khoi ga khanari ra tekpi sauna hoi khanariba masamada loina phoitat pane aina wari pumba thoibi dagi loina khangle samu matha sana as khangre da tawgadori se phagi dagi yamna lusilakadori lembi se maril yamna khabani pamkhiba pota phangdana toktabani matungdadi manarunu ko nahan supana kuina cycle se phaduna chatki adadana tawribani makhoi ngai hak wari sanaramlaga numitara kadawre haina yumda halaklame numisu khara tasilakle samu su mayum changhore manina lakpa mapa ngaiduna khoidum khoi sulumduna lei manina cycle tharokpadu ubada khoidum khoi makhoi nupa ahum mari lengjumda asangu utup amamam paiduna cycle adubu thatle mani madi ngai maram icha dana makhoina tawribado madi kanada sulalu balaiba nate kaidoragi ta khoidum ai lambi thalisiba mani nang lembi se puduna chalo aina harisida adum yaw natrabadi afaba oiro mani lembi palakpatuda gyan tai aidi kaidobagi mabu pugadoriba aina mangonda kari lan khradana lan balandaba puduna chalo nangi haktakta lembi se mayam changdana phudana igaloina thoklisini ta khoidom adudi makhoi masel khana jabani ai maramgi nate nupa amana amu he wayamna ngangnabagi mathau tadi haibase yaw natrabadi nanga phaba oiro lengjumdagi chai adu lauthaduna yeng mani makhoiga ngangnarubada oiraroi haina mayum yauraga mamada amuk thilhalage haina lembi su cycle maningda haptuna pukre sana mata lembi chenkre haina susut kablai karino sana nana mukabaiduna ta khoidom lembi di haina chenkre aidi ta samuda chelhaudre kanada leidoriba aibu nupa phangdebi oidoiro asi haiduna wawa kapthoragli manina nupi puduna lakpa aduda mamadi harauna yumadu koilang langjai karino moi mapana phamduna adum leiriduba as nupi imauni na tawrise masak ponthokna thikre aidi nungaibamga khangdida chana marol ama rasi leiriba thiyana bu huntomba yaribro siba migidi pharabasu phatrabasu nupini kamdawni nupini harau tawdrabadi nungaikhigedra manina mamabu koithi thiduna changlai wafam pumba mamada hai ima asi nupi ase ai lobangam ima bu thilan ge haiduna purakpani aigi khangna jabale haima mangedana hojikpu nupi amuk thindokadoriba lekai mayam asina mani nupi jele haiduna wa launa risidi haija sanu ai mana taba moina chingi adugane marane ajasani hei adugumba na chinnare kengedaba wado ngangano mina aikhoibu karini haina khangadawri nupibu sanapot kumna khanba yade ko as ima ai maga leminaba ngamoi masakse ai kiba nang kirabadi kaidobai puraino na thauna leredi thanamba kaidoge tong naraiba kini khando mani fuk haugatuna ima yada dawini aina halakpada lehelangunu ko aidi harisini mani samugi mayum tana matha sana jatkre mathanda khalai phagi dege aibo asigi durga hingjabi man bisi laudoribra as aingamoida mani masado yamna kibagi mawongda nanthaje samugi mayum yauduna wari pumba tamle samuna is ngammi he madugi lembi haiba hingjabi man bida adudi kaidawni dawriside law thoibi oin lawrasi ai madoi nupi to pam debe yamna
ꯑꯁ ꯀꯔꯤꯅꯣꯗ ꯃꯇꯥꯎ ꯅꯪꯁꯨ ꯊꯣꯏꯕꯤꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯅꯪ ꯑꯗꯨꯝ ꯂꯧꯒꯦꯁꯨ ꯂꯧꯔꯣꯗ ꯃꯅꯤ ꯁꯥꯎꯔꯞꯅ ꯃꯇꯥꯎ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯃꯗꯨꯕꯨ ꯅꯨꯄꯤꯅꯤꯅ ꯀꯅꯥꯅ ꯂꯩꯃꯤꯟꯅꯕ ꯉꯝꯗꯣꯏꯅꯣ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯅꯤꯗꯣ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯒ ꯊꯣꯏꯕꯤ ꯑꯣꯏꯅ ꯂꯧꯔꯨꯔꯁꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯁꯥꯃꯨꯅ ꯊꯣꯏꯕꯤꯕꯨ ꯂꯣꯟꯅ ꯀꯧꯊꯣꯛꯇꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯏꯪ ꯇꯞꯄꯗ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯌꯦꯜꯂꯛꯄ ꯃꯥꯒꯤ ꯊꯋꯥꯏ ꯑꯃꯕꯨ ꯃꯨꯟꯈꯤꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯊꯣꯏꯕꯤ ꯈꯪꯕ ꯉꯝꯂꯛꯇꯦ ꯃꯥꯒꯤ ꯊꯣꯠꯄ ꯅꯧꯕ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯃꯅꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯦꯝꯕꯤ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯁꯨꯠꯀ ꯁꯦꯠꯂꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯃꯅꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯁ ꯀꯝꯗꯧꯏ ꯑꯩꯅꯗꯤ ꯉꯝꯃꯦꯗꯅ ꯅꯪ ꯍꯧꯖꯤꯛ ꯑꯩꯕꯨ ꯂꯧꯗꯧꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯂꯦꯝꯕꯤ ꯐꯤꯒꯥꯗꯨ ꯁꯦꯝꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯂꯩ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯗꯨꯅꯅꯤ ꯃꯍꯥꯛꯅ ꯐꯝꯂꯤꯕꯗꯨ ꯁꯛꯀꯥꯁꯦ ꯂꯣꯏꯅ ꯐꯖꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯁ ꯃꯥꯏꯁꯤꯗꯤ ꯃꯗꯨꯒꯤ ꯄꯤꯛꯇ꯭ꯔꯨ ꯇꯦꯛꯄꯤ ꯍꯥꯏꯕꯤꯗꯨꯅ ꯈꯣꯠꯇꯅ ꯂꯣꯏꯅ ꯁꯣꯛꯏ ꯁꯣꯛꯆꯔꯕꯁꯨ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗꯤ ꯐꯪꯉꯦꯗꯅ ꯑꯁꯨꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯃꯥꯅ ꯃꯅꯤꯅ ꯊꯣꯏꯕꯤ ꯄꯨꯔꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯦ ꯂꯦꯝꯕꯤ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯄꯨꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯣꯏꯅ ꯀꯥꯏꯈꯤ ꯂꯦꯝꯕꯤ ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯤꯒꯤ ꯆꯞ ꯆꯥꯕꯤꯅꯤ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯁꯨꯞꯅꯇꯒꯤ ꯃꯄꯥꯜꯊꯣꯡꯒꯤ ꯃꯁꯛ ꯑꯗꯨ ꯈꯔ ꯊꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯃꯅꯤ ꯊꯣꯏꯕꯤꯒ ꯂꯩꯗꯨꯅ ꯅꯣꯛꯄ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯦ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗꯗꯤ ꯃꯅꯤ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯂꯦꯝꯕꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯃꯅꯤ ꯃꯃꯥ ꯇꯧꯐꯝ ꯈꯪꯗꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯑꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯣꯡꯃꯗ ꯅꯨꯄꯤ ꯑꯅꯤ ꯆꯦꯜꯂꯛꯑꯕ ꯂꯦꯝꯕꯤ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯄꯤ ꯁꯤꯟꯊꯅ ꯏꯃꯥ ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯅꯆꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯊꯤꯟꯕꯤꯔꯣ ꯃꯤ ꯌꯥꯝꯅ ꯈꯪꯅꯗ꯭ꯔꯤꯉꯩꯁꯤꯗ ꯋꯥꯍꯩ ꯑꯗꯨꯗ ꯃꯅꯤ ꯃꯃꯥ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯂꯛꯏ ꯃꯃꯥꯏꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯕꯦꯝꯃ ꯀꯝꯗꯧꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯟꯒꯅꯨ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯅꯤ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯇꯔꯥꯏꯅ ꯍꯨꯟꯗꯣꯛꯀꯅꯤ ꯂꯦꯝꯕꯤ ꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯂꯦꯝꯕꯤꯗꯨ ꯍꯥꯛꯅ ꯐꯠꯇꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕꯤꯅꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯁꯛ ꯈꯛꯇꯅꯤ ꯂꯦꯝꯕꯤꯅ ꯏꯃꯥ ꯌꯥꯅꯤ ꯏꯃꯥꯈꯣꯏ ꯃꯊꯥ ꯁꯥꯅꯅꯕꯅꯤ ꯑꯩꯅ ꯌꯨꯝꯗ ꯐꯅꯅꯕ ꯍꯥꯏꯔꯒꯦ ꯏꯃꯥꯈꯣꯏꯗꯁꯨ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯍꯜꯂꯔꯣꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯀꯞꯂꯛꯂꯝꯃꯤ ꯂꯦꯝꯕꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯀꯞꯈꯤꯗ꯭ꯔꯤ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ ꯂꯦꯝꯕꯤꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯃꯅꯤ ꯃꯃꯥꯁꯨ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇꯅ ꯃꯥꯁꯨ ꯀꯞꯂꯛꯏ ꯃꯈꯣꯏꯅ ꯀꯞꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯏꯕꯤ ꯂꯣꯏꯅ ꯇꯥꯔꯗꯨꯅ ꯊꯣꯏꯕꯤ ꯊꯣꯔꯛꯇꯨꯅ ꯂꯦꯝꯕꯤ ꯀꯔꯤꯒꯤ ꯆꯠꯇꯣꯏꯅꯣ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯅꯪꯅ ꯐꯥꯎꯔꯤꯕ ꯄꯨꯝꯕ ꯑꯩꯁꯨ ꯂꯣꯏꯅ ꯐꯥꯎꯏ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯗꯨꯅ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯋꯥꯔꯤꯕꯅꯣ ꯏꯕꯥꯅꯤꯅ ꯌꯨꯝꯗ ꯌꯥꯅꯅꯕ ꯍꯥꯏꯅꯔ ꯂꯣꯏꯔꯦꯗꯅ ꯋꯥꯐꯝ ꯑꯁꯤꯗ ꯃꯅꯤꯒꯤ ꯃꯃꯥꯗꯨ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯛꯊꯛꯇꯒꯤ ꯆꯤꯡꯖꯥꯎ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯏ ꯃꯅꯤ ꯃꯃꯥ ꯅꯣꯛꯇꯨꯅ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯃꯧ ꯍꯥꯏꯔꯤꯁꯤꯗꯤ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯒꯤ ꯅꯨꯄꯥ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ